Imis TV ming tabir sing uttam kumar noran na kurum jari doine na ngasigi maroi pau pijari. Thakai ma sumna chathagadaba swasthya seva campaign ngasidagi hodokre. Jiribamda swasth nari sasak pariwar amadi posan ma hodokwi thoram pangthokre. Lamlai Kendragi Mapam Kaya ising Tumsin Kibana Radip Camp Tasang from Laudro Laiba Miokia Ana Yarok Padagi Awabukia Mayok Nare Hairi. Loinana Indiana nuclear threat Pukiba Late Haina Prime Minister Narendra Modi na Fongdokre. Howzik Mapunga Pau Lobidasi. Thakai masung tongan bat thorum galoina na chatagada swasthya seva campaign ngasi Gandhi Memorial Hall Imphal hodokre. Director of MAOD Government of Manipur Public Health Engineering Department amadi Imphal Municipal Corporation IMC na punna sindana pangthokpa campaign hodokpa aduga mari leinana IMC gi Commissioner Kyam Chandra Kumar Singh na hai aikoi mioibana sinari ba problem kaya gi amot pasingna akoi bagi phibamda Ising nuksita mosilakpana mioiba kunaida amang bat thol lakli ba kaya sing asidagi kalhona ba amot pasing mafam sana thambaga loina madubu niyom sumna manghanduna aikoi gi iramdam asi luna na thamnabagi pandamda ngasi campaign si hodokmani sahi kudingi September 3 tagi October ani fawba asida campaign asigi saruk ama oina lekai luna na thamnaba sit sengba amot akaina mioibada sohal liba kaya Niom Miam Hupna Kaminanaba awareness people Loyana Aikoigi Sahara Sibu Luna na Tamnaba Honabada Ashawutodang Lauriba Sinmi Singh Health Sekap na Singba Thoram Singh Asi Pangtokpani Hana Pongdoki Wadushi Praja Singda Amot Pase Koi Ngasiri from Sana Thamasi Amot Paduna Aikoigi Akoi with the Ladyba Haksang sokingai oiba mafamsing thada roisi mafamjana thambaga mafamjana loisinchi haina adumaina prajasing su message am su piningi aduga aikoi su madugi damukta ngamnanaba aikoi angamba level da honaduna aikoi leidiba mafamsigi surrounding gi prajasing su adumai aikoi ga loina makoi gyan dahanminaba adumai tawjagena adumai thamba pandamni State lenga ki amat tengairba lamdam masigi miyam hospital ama oiriba Janims Hospital ising leptan thumjilakpana maram oiraga anabasing hondokre Makatana anabasing layang naba layang lepre haukiba numit kharanida lamda masida akan banong sukibana maram oiraga turel imai ising kudong tingai oiba phibamda selak paga loinana iril turel torban kaibadagi ichaugi awaba mayok nakraba matung pasilakpa isingna Imphal East ki DC SP office yauna maru oiba loisang sing ising thumjin khibani thumjin lakiba ising i phibam tamna hengalak pana Janims ki ground floor ising sangba horakpadagi Janims Hospital ki MS na kudakta order talk to na anabasing medical facility laiba mafam singda hondok naba khanglakibani thokiba order adugi matung ina anabasing hondok naba honabada arambai tengol gi tengoloi sing police club amadi volunteer singna achoba mateng panggoloina na achoba thodang ju lauke Indian Red Cross Society Kaksing District Branch na Kimioi Singna ngasi Wabgai Assembly Constituency ki makhada leiba Maibam Ward number 1 Khetri Mayum amadi Maibam Litan Makhongi Laifrakpam group ta haktengner satuna ichawi awawa mayok darba imung kontra da relief ki polam sing mateng pangkre ngasi mateng pangkiba relief ki polam sing aduda tarpolin amadi hygiene kit sing amadi kangkhan yauri hairi Wawai constituency ki manung sanba meng Imphal Maibam amadi usiwa nastauda Imphal turel torban kaibagi ichau thokliba mafam sing amadi turel kaifam gi hojik oiriba phibam MPCC gi MOBC Sale Chairman MD Sakir Ahmed na haktengner satuna yengsinbaga loinana awaba tarba miyamda tengbang polam kaya su yenthokre kongchat aduga mari lenana Sakir Ahmed na fawdokibada hadak thokliba yamna laibak thiba ising chawgi thodok asina Wawai constituency asisu yamna chawna sawhanba mafam ama oire maroina constituency asigi tongan mafam anida turel kaiba asina maram oiraga imung lising amagi mathakta isa wasina saitheng phanglei
asumna isau gi saitheng phanglaba sing asida lenga ki maiki dagi su matam chana pangbe aba mateng sing pangbi bagaloina na tung koina isau thoktaraba policy lokhot pa mathau tai loina isau gi saitheng phanglaba sing asida ahen ba mateng pivinanaba maki maiki dagi su mari lenaba dc da ngarang serol pidona taksin khibasu leire haina phongdokhi objek numit nini humni dagi chalpai sing asina maram oraga wabugai kendra gi manung sana leiba irung dagi hauraga maibam haibong makong thela khong chuwa amati thangul santhel pulap sing thumjin ba mapham ani ohum da kai badagi awaba mayok nari haibasi niyam prajan su hena khangbiyam gani masjid amati atong mapham thiraga lainringe tanja sida akhoi Manipur sarkar dagi pangba yaba mating su pangbinaba request tawjari ai samak na su DC Thawal da su as a OBC chairperson of MPCC Congress ki side dagi su sikhi ama ijakhe athu matamda darkar leiba relief materials amadi ising kaidun leiba si thingna bo bonaba galoina na awana tarbasinda mating pangbirakani haiba thajai handak numit kharani gi mamang gi Manipur da leptra surakun no na maram orga state asida seliba turel sigi imai wankhalaktuna turel gi lonam ban kai dina mafam kya racing thumjin kiduna ichaw yawa mayok nariba asi Manipur lenga na matam sana tangai fadaba mateng sing phangan gadabani haina Federation of Civil Society Organization Fox Manipur na thorok paselaman hairi serol sin maka tarduna Manipur da nong khara hek subaga ichaw thoktuna miam da awana tahaliba amadi mahi marong mahan tahaliba sing asi lengan ichaw mayok nanaba matik sawa thorang tawdabdagi thokpani masida sunatana hojik phau satpa horlama matam sida tongan pa lofam sing ising thumjin khibana phau amadi atai mahi marong sing mahi lokpa ngamdabagi phibam da lakadori state lengang na ising ichaw na mang tahalaba lofam sing survey chathaduna lomi sing da sabchawa crop compensation piduna thainagadabani haire Gurukul Academy Kaksing na sinduna Maike Somda Leramba Sankritana da Thawai Haksang Kathok Pikraba Pung Yeramba Isai Salamba Wari Laik Tramba Amadi Arang Phangmi Seva Phanglamba Layo Kraba Uja Guru Singi Maphamda Langban Tarpan Gamari Lainana Hai Lai Amadi Sankritan Katpagi Throm Ama Pangthokhrei Sri Sri Gaurchandra Mandap Kaksing Wari Sabal Lekai da Pangthokhiba Throm da Pung Solom Amadi Nupa Wasaksu Utkhi Nasigi Throm da MLA Kaksing AC M Rameshwarna Chief Guest Scholar and Chandramarina President Amadi Axis Bank Retired Cluster Head and Farbatna Guest of Honor Oina Saruk Yake Manipur State ki inner MP oiriba Dr. Angomcha Bimola Koijamna Jirbam District asigi miyamda khardang oribasu mateng pangna ba haiduna Indian Red Cross Society IRCS Manipur State branch ki khuthangda Indian Red Cross Society IRCS Jirbam district ta khusanarkiba ambulance haunobi matung ina Indian Red Cross Society IRCS Jirbam district ki president aduga Jirbam district ki deputy commissioner Krishna Kumar IAS na haunobi matung ina ambulance service taunanwa hodokhraba matung ngasi nini suba oina Indian Red Cross Society IRCS Jirbam district branch na poster campaign gi thorum Jirbam gi tongan ba mafam singda koina satro pangthokhrei maroina poster campaign asida Indian Red Cross Society IRCS Jirbam na miyam gi mateng pangna ba ambulance service leire haina khangan ba amadi awareness pibagi poster campaign pangthokhibani ngasi Jirbam gi Sonapur Usathal Lamkhai Babupara Gulathol Sorok Atingbi Jiri Police ki additional SP amadi district hospital da satuna poster campaign sathaki Ningsingbayai Indian Red Cross Society IRCS Manipur State branch ki chairman Narendra Ningomba Vice Chairman Dr. Manglem Honorary General Secretary Nabaschandra Athokpam amasung Management Committee ki executive members singna Manipur State ki inner MP oiriba
Dr. Angomcha Bimol Akoijam Dakan Hajabadagi Sotarwa Zirbamgi road accident disaster na Singba Kayada Srinana Haiduna Zirbamda ambulance si Pirakivani. Nasi Levakasi Prime Minister Narendra Modi na Madhya Pradesh ki Dhar Dagi Swast Nari Sasakat Parivar Healthy Women Empowered Family Haudokiba Tharumga Mari Lenana District Administration Zirbamga Kusam Naraga Director of Health Services and National Health Mission Manipur Nasu Swast Nari Sasakat Parivar Loinana Poson Ma Nutrition Week su DC Zirbam Krishna Kumar IS na officially Social Welfare Department Government of Manipur gi Makhada Zirbam gi Ningsing Kunda Leba Community Health Center Zirbam District Hospital da Haudokre Nasigi Haudokiba Thorum gi Matangda Deputy Commissioner Zirbam Krishna Kumar IS na Phono Kibda ground level da Thabuk Tawduna Tongan ba Furup Singa Loinana Assam di Anganwadi workers Singna Loriba Thaudang Singna Nupi Singi Haksang Amadi Masi Oiba Chinjak Sing Pijanaba Pung Thawatki Mahagna Makata na Phono Kibda Nupi Singi Haksel Angang Singi Masi Oiba Chinjak Tongan ba Piniba Haksel gi Kanaba Sing Loinana CD Sek Tawba Heart Hypertension Sing Sek Tawthokpa Diabetes Antenatal Apikpa Amadi Achoba Laina Sing Nupi Masa Singi Haksel Thagi Khongkap Amadi Counseling Session Sing Piba Mathok Tai Haina Phonoki Deputy Commissioner si Medical Officer Amadi Mahaki Tim Sing Busu Thabak Phajana Tawgi Damakta Thagat Phongdoki Swasthyanari Sasakt Parivar Campaign October Ani 2025 Tagi Ngasi Phawat Nakpigani Swasthyanari Swasth Parivar Campaign Ngasi Phawat Thabak Tawri Janani Suraksha Yojana Janani Shisu Suraksha कार्यक्रम प्रधानमंत्री सुरक्षित मातृत्व अभियान फैमिली प्लानिंग सर्विस अमदी यूनिवर्सल इम्यूनाइजेशन प्रोग्राम सिंसु तौरी एनवायरनमेंट कन्वर्जेंस एक्शन अमसुंग डिजिटाइजेशन की थबक सिंसु पांगथोकरी प्रधानमंत्री मातृ वंदना योजना की स्पेशल रजिस्ट्रेशन कैंपेन अमा मनाक नकपा आयुष्मान आरोग्य मंदिर सिंह कम्युनिटी हेल्थ सेंटर सिंह गवर्नमेंट हॉस्पिटल सिंह अमदी अंगनवाड़ी सेंटर सिंह दसु तौरगनी हाइकी ngasi launching program aduda additional deputy commissioner Zirbam TS Manoranjan Singh MCS Chief Medical Officer Zirbam District Hospital Dr. Vinay Prasad Sahu DSWO Zirbam W Heminder MO Zirbam District Hospital Dr. Muhammad Yunus Ali CDPO Zirbam CS Umila Devi Nasingba official Kyasu Saruk Yaki. In fact, I would say the launching program Swasth Nari Sasakt Parivar. So this Abhiyan is going to be launched at district level because we have already witnessed and saw our Honorable Prime Minister. He had already launched at the national level. So this Miam gi mihut oina leiriba aikhoi hana miam gi damak kathokpa mathau tai haina thaiban kendra gi MLA KS Joy Kishan na phongrok lei India gi Prime Minister Narendra Modi gi sai humudra ka manga suba mapok numit ka mari leinana Akhil Bharatiya Terapant Yuvak Parishad amadi Terapant Yuvak Parishad Manipur Sinduna RIMS ki Department of Transfusion da pangthokiba Raktdan Amrit Mahotsav 2.0 Mega Blood Donation Camp Tasaruk Yarduna Mahangna Makata Aduna Hai Nasi Pangtok Liba Thorom Ase India ki Prime Minister Narendra Modi gi Mapok Namisu Oivana Mahagna Lebak Asidamak Katok Liba Asida Mahaki Maike Dagisu Karingumba Miam the Kanaba Kara Pibagi Wakalonda E Pivani Miam Nasu Miyabagi Punse Kanbada Yam Namaru Oiva ESC Donate to Haina Fongdoki. Kwaidi Maru Shi Akoi Isha Ishana Maruena Miam gi mihut oriba akoina miam gi dum sibat akoi hana khatok patakale aduna ai mamang na su I pijagre red cross to su pijagre handak su nasing misla nimita su ai blood donation to jagani aduna ngasi si Honorable Prime Minister Sri Modi ji gi su birthday ni yam nungai jabai tare koi lebak ki ai party gi lusingba lebak ki lusingba magi birthday ni misidai da ai ngasai siga chap
माननासु थोबा है तारे दुन मिसले दा कोई ब्लड डोनेशन तो बगी तंजाम पु यम नोइजे अदुना श्री मोदी जी ने लेबा की पुनम का थोई बसमाय तो दना आइसु ngam खसितंग ब्लड डोनेट तौरगा आई लेबा म्याम की प्रजा म्याम खितंग कानना बाई तौजरी मिपुम खुदी हंदक इखंग खाउदना चाउसिलक्खिबा इचाउना मरम ओरगा मियोय कयागे युम कई लौफम कया अमदी फार्म कया इसिंगना थुमजिलक्खिबदगी संगबा याददुना लैरिबा लमलाई केंद्रगी मनुंगदा लैबा खुल कयागी मियोय लिसिंग कया ना संगफम लौदुना लैरिबा रिलीफ कैंप सिंगदा अनाब कया यौसिरकमना खुदोंग चादब कया मायोक नबा हौरे हाइरि थासिगी ट्रामरी इचाउना अवाबा नंगहलबा कया YPF क्लब यांग पोकपीना थौदांग लौदुना इमैनुअल इंग्लिश एकेडमी यांग पोकपीदा रिलीफ कैंप हांगदुना संगफम लौदुना लैखिबनी रिलीफ कैंप असिदा मरी लेनबा इम्फाल ईस्ट डिस्ट्रिक्ट लोकल MLA अमदी तोंगान तोंगानबा मियोय कयाना साना थकनबा mateंग पांगदुना लागली अदुबु हौजिक लैरिबा मियोय सिंगी मरकता अनाब यारकपा मरु ओइना लाइहौ हौबा अमदी हक्सांगदा फुरीना सिंगबा थुंगबा कया यावसिलकपदा मरम ओइरगा रिलीफ कैंप असिबु सेनरिबा YPF क्लब की मेंबर सिंगदा अदुकी मतिक अवाबा मायोकना ले हाइरि हिरम मसिगी मतांगदा रिलीफ कैंप असिबु सलाइबदा असोब थौदांग लौरिबा यांगपोकपी विलेज डेवलपमेंट कमिटी की असिस्टेंट सेक्रेटरी थोक्सोम अमुना फोंदोकपदा हौजिक YPF क्लब अमदी खुंजा सिंगा पुन्ना होनदुना हांगलिबा रिलीफ कैंप असिदा मियोय चामग हुमुरोम लैरि मखोय सिंग असिगी मनुंगदा अना अयेक यावसिलकपा अमदी साना थंगनबा लोइसिलक्तबना मरम ओइरगा अवाबा मायोक नबा हौरे रिलीफ कैंप असिदा तोंगान तोंगानबा मियोय सिंग इम्फाल ईस्ट डिस्ट्रिक्ट लोकल MLA यावना साना थंगनबा mateंग खरा पांगबिरमे अदुबु हाइरिबा साना थंगनबा सिंग अदु लोइसिलकपना मरम ओइरगा हौजिक रिलीफ कैंप असिदा साना थंगनबा वासिलकपा अमदी अनायेक यावसिलकपा असिना रिलीफ कैंप असिबु सलारिबा मियोय सिंगदा अदुकी मतिक अवाबा मायोकना हले मरम असिना मरी लेनबा सिंगना अतुबा मतमदा मफम असिदा मेडिकल कैंप अमा सिनबियु अमसुंग अतुबदा रिलीफ कैंप असिबु यांगसिनबियु हाइना फोंदोरकले आइदगी लूरीबा अमना अकोई हुजिक सिदा लैरिबा IDP सिंगसिदा लोक लाइहौ तौबा फुरी ने सिंगबा अकोई इसिंग इसाउगी अदुगुंबा इसिंग फत्तबदुना मरम ओइरगा फुरी ने सिंगबा कया संदोरकपन मरम ओइरगा हुजिक मफम असिदा अकोई अनाबा अनि अहुम मक्ति हुजिक लोक लाइहौ तौबा फुरी तौदुना हुजिक नागना मफम सिदा लैरि मरम अदुना मरी लैनबा मेडिकल की डिपार्टमेंट सिंगदगीसु mateंग खरा पामजाई हाइबा वाफम सि थमजक लमलाई केंद्र की मनुंग सनबा खरसोंग खुल पुंबा इसिंग थुमजिलक्खिबदगी खुंजा सिंग वनाक नकपा लैबा सिंगदा काखतुना संगफम लौदुना लैनरे खुंजा सिंग संगफम लौदुना लैबा सिंखै सिंगदा लमलाई केंद्र की MLA KS इबोम चाना ट्रैक्टर तोंगदुना टेंगबांग पीबा सलुरे हौखिबा सेप्टेम्बर 13 लमलाई केंद्र की मनुंग सन लैबा सनासाबी यांगपोकपीदगी हौरगा इम्फाल उख्रुल लंबी परिंगदा लैबा खुल पुंबा इचाउगी अवाबा मायोकनदुना लाकलबा मतुंग अरोइबा ओइना खरसोन खुलदा इसिंग पुंबा सेंसिलकपदगी ख्वाइदगी फिबम सोकपा इसिंग थुमजिनबा खुल ओइरकलीबा फिबम असिदा MLA KS इबोम चाना लुसिंगदुना सोमुंग ब्लॉक की वीडियो लेनिन लमलाई पुलिस स्टेशन ओसी रोशन के लोइना खुजासिंगदा mateंग पांगके Manipur State Rural Livelihood Mission MSRLM District Mission Management Unit MSRLM Jirbam Department of Rural Development and Panchayati Raj Government of Manipur na Sinduna Pradhan Mantri Mobilization of Micro Food Processing Enterprises PMFME Scheme Singi Makhada Jirbam District ki oina beneficiaries singda seed capital yanthokre MSRLM Jirbam District ki Training Hall of Manipur State Cooperative Bank Limited Jirbam branch की branch manager Dove district in charge Jirbam MSRLM Wahangbam Premchan financial inclusion in charge Wahangbam Pramojit Nongchup Ngakpi Jiri Women Multipurpose Cooperative Society Limited Jirbam CLF की treasurer Yumkham Anita Yauna Tongan Tonganba cluster level federation village level federation amadi self help group की Mihut Singh Community Facilitator Bank Saki Kader Singna Saruk Yaki Masigi Thorum Aduga Mari Lenana MSCB Limited Jirbam Branch ki Manager Davena
ngasi beneficiaries singna phangliba senpham lupa lising nifu sina micro food processing enterprises singda mateng oinaduna hena khumang sang sausin ba sana thangnaba puthokpa ngamnaba puksel sengna thabak tawba maru oibising gi matangda phongdoki Bishnupur District Bodybuilders and Fitness Association Head Office Oinamna Manipur Amateur Bodybuilders Association Mabagi Makhada Sinduna Lakliba September gi tang kun thang janumita pangthok sagani haina laukthokkiba bodybuilding contest ado hojiki oiriba ising isau sina khudong saroi dabana khara leibadagi numit khara ithok saraga lakliba September gi tang kun ga humdoi lebak puba numita oina pangthok sargani maram asina numit asida oina miyamna amadi sanaroi singna matam sana lakpiduna bodybuilding contest asibu mapung phan bi haina Bishnupur District Bodybuilders and Fitness Association gi secretary oinam Biswarjit Singhana thadrok pasel amada khangalakle Pahalgam terror attack ki pakhum oina mai pakna sathakhiba operation sindur bu singtharaduna Prime Minister Narendra Modi na phongdokibada India na nuclear threat pu kibalite operation sindur manungda Pakistan occupied Kashmir da JSE Muhammad JEM gi miyoi singna makhoi gi miyam ama mahan khre haiba phajana khanglabani wafam singa sei Prime Minister Narendra Modi na masagi sahi humdrang surakpaga mari lenana Madhya Pradesh ki dhar da pangthokpa throm amada wangang buda phongdokibani masi ekhoi gi anoba India ni kanabu sai khoi ni kibalite yekna babu namthanaba Indian forces na yum kaya gi amadi mafam kaya gi manung sangmangami Pakistan ki army chief Asim Munir na haikibada nuclear war amagi wafam panduna kihanbagi wangang adugi paphum oina Prime Minister Modi na operation sindur gi wafam pankibani hairi JS terrorist sing na Pakistan gi aron atup kaya uthorkre hainasu phongdorokle Uttarakhand ki capital city Dehradun da amuk hanna akanba cloud burst mathang thoktuna yamdrumi taraga taret laikhite trahum doina thiba khangri hairi nithokabagi numidang dagi haithaba horkiba akanba nongna lambi kya sawan ki thong kya isen sen thaki yum kya su tautakre turel singi sensing yamna kan sen ki state disaster response force na haikibada orekli ba phem adu yamna sathiba ama orekli turel gi akanba isen tauthakiba natraga ate akaina phumjin khibadagi yamdrabra miyo itrate sirei trahum doin thiba khangri haina SDRF ke official amra phongdokre Mount turel lagi asi bhaksang ani khaksu phangkhre hairi rescue operation kan sathari Sahasdhara amasung Maldevta region singda disaster thoki Rispana amasung Bindal turel singi imai khudong thiba level gi thakta wangna seli ising na mafam kya thomjin khre yum kya amangata thoki dukan amasung hotel kya su turel isengna puthakre soglaba mafam singda Minister Puskar Singh Dhami na Satru Yengsin ki soglaba awa tarwa imung singda lengak na mapung phana mateng pangli haiba prajana khangnanaba thabak lokhat nabasu concern authority singda pautak piki haire Hauzik aroibada maroi paun pijari Thakayam sum sathagadaba swas hi seva campaign ngasidagi haudokre Jiribamda Swasthya Nari Sasakt Amadi Posan Ma Hodopik Throm Pangthokre Lamlai Kendra gi mafam kaya ising thumjin khibana relief camp ta changar phum lawdon laiba miyo kya anai yaurpadagi awaba kya mayok nare hairi Loinana Indiana nuclear threat pu kibalite haina Prime Minister Narendra Modi na phongdokre Nasi ko inadi image palam sanduk saba matang silojire miyambu amukana khoramjari